Taru Kaipun of Image Divina Taram, Oxabolana, Breast Kumarna, Krumjari, Nasigi, Maru Pauda Marishuva Mahar Regimena, Taukiba Tomu Yanning the Pondoctona, Human Sense, Sambayana, Rally, Chanaki. World Schizophrenia Day 2025 term rims the Pantokre. Maso Delhi the COVID-19 case Kulumdoi confirmed Tokre. Mapunga Pau Lobirasi State Kit Hak the Pangthokpa Sirui Festival ki Paulo Wuchatpa Paumi Puba Manipur State Transport ki bus da Manipur Thaba Yaroi Haina Marishuba Mahar Regiment na Taukiba Thong Adu Yaningda Pongdoktuna Human Sense Semdana Kongjang Chanchinakre Ngasi Amuko Amova Poire Lemerol MSF Amadi Kohorgi Medjang Makada Kwakaithildagi Hoduna Airport Paw the Lady Club Amadi Marapaibi Maevel School College Singna Sinduna Gwaltabigi Todokpu Yaningdaba Utuna Human Sense Samduna Chatakiba Kongjang Aduda Manipur Mutatnaba India Lengaki Thong Yaningde Manipur Mutat Payaroi India Lengaki Divide and Rule Policy Lepo Iromdom Lepsaba Asi Polak Padagi Jogjarak Laba Aikogi Hakni Loilam Mapugi Law Armed Forces Special Power Act Mutatlu Haibana Singba Kolau Kayasu Lauki Loinana Kongjang Aduga Mari Lainana Amukogi General Secretary Pratap Ashang Tiamna Pongdoropada Siroi Festival Gi Pau Loba Chatpa Paumi Puba MST Vas Aduda Manipur Thariba Adu Mutatlu Haidana Fort Mahar Regiment Ke Makedagi Paumi Singa Ulaki Batong Adubu Yaningdabu Uladuna Amuko Amova Pori Leimarol MSF Madi Kohor na Tongan Manipur Ngapam Singda Maira Rally Yauna Kongjang Kya Sangsinduna Laki Badugi Makatarak Poina Ngasisu Human Sense Samduna Kongjang Asi Sangsin Bani Loinana India Government Manipur Divide and Rule Kaya Sanaduna Lamdam Asida Kunda Minerba Miam Amaga Maki Marakta Noksi Chanadanaba Honarak Liba Asi Aikoina Karamba Kongjang Sangduna Masi Tenagadagi Haibdu Akoi Puna Kananina Bamatai Amadi Landum Asigi Miam Mahusagum Tangdu Laitana Hingba Ngamdriba Asi Ngamnanaba Hotnabada Nasi Kongjang Asi Sanction Bani Hayasu Pondoki Iba Makoi Singase, Maru Basinse, Makoi Singse, Sabsaba, Koi Manipur, Miam the Paramata Bimantoi. Aduna Makoi say, Yam Atuba Matam the Moise Masaki from Taduakanda, India government gave Mapon the Makoi Sanjarakanda, I could Mapon Sida, Sito Re, which Soigre have the Mapana Ulaganda, Manipur Praza, Mayamda, Madugi Asobado, Barosarkana, Madu, Kangal Taragati, Manipur Prazazi, Indana, Taptana Manipur the Tangdu Laita, the Papium Amada, Lerkliba Si Santi, Hanjilaktuna Satok Jasin. Kaktatana, Aikoi Maselgi Marakta, Noxi Chanava, Purakpagi, Mahutta Manipur Asi Machetana, Tugainaba, Hotnaraga, Divide and Rule Policy, Sanagadaba, Uirabadi, Lusing Basing, State Asi Tadokna, Zatpi Krohaina, Marapai Singi, Makedagi, Akan Wapan Tamlakli, Manipur Matatpayaro, Haiba, Benargi Makada, Lifeham Kuno, Rapaibi, Sangakpam Amadi, Laying Kol, Mayapaibi, Kusam Naduna. The Aurora Club and Library, Lifeham Kunona Sinduna Ngarang, Numidang Sangakpam Ground the Gate. Sat Kibarelli, Aduga Marilena, Rally Adu Saruya Kiba, Myra Fibi, Sobam, Devlan High, State Asida Talk Liver Crisis, Asida, Fear Lak Lamatung, Manipur Governor Nalenga Sasan Tauragasu, Manipur State Asida, Manipur Haiba Wahi Asi Tabayaro Haiba Asi, Akan Bamong the condemned Tawi. State Asi Nataba Atopa State Singda Masamasagi Lengaki Oiba Hiram Kudingda Masamasagi State Ki Maming Loina Taribani Star Sagi State Asi Ichana Ikai Kunapum Toi Rally the Governor na apology to Pum Toi Go back Governor Go back Secretary Go back DGP Go back Security Advisor We condemn India's policy to obliterate Manipur Michang Mikhai Naiba BJP Lenga Hanbi Kro Manipur gi Saktam Kaibi Yaroi Manipur Mutat Yaroi Mitop ki Lenga Yaningde Haiba Wai Sing Thaba Placard Sing Sin Kibaga Loyana Akan Bukolau Kyasul Auki Amaromda All Manipur United Clubs Organization Amukogi Medang Makada Social United Clubs Organization
North Imphal United Clubs and Maira Paibi Organization, Imphal East District United Clubs Organization na punna kusam naduna Maira Rally amasu Chimairong amadi masigi akoy bada kholau kaya lawarduna chakhe. Maramaduna makoy tawriba rule governor aduga sees aduga layba mayam gi rules we don't accept it. We cannot accept aikoi yaba sungam zaroi masida layba kuding mangna aikoi imai ben mayam sin masi yaba ngam zaroi haiba gi rally ninga se koi ni Thasi kun Siroli Festival Hawan Meta Imphal the DIPR na Sinduna from Adu Cabarets Tonan with the Paumi Kambu Amapur Sat Kiba MST bus Adu Imphal Upur Lambigi Gwalta Bida Armina Kamlaga Gari Adu da Manipur Haina Tariba Wahi Adu Loktok Trabadi Chat Payaroi Haina I think Bapi Kibatodo Aduga Mari Lena Governor Hauzik Power Miam the apology to Driba Asidamak Hayangdagi Hauna Rajbhavan the Thomjan Gadoriba Asida Makai gi Miam the Suruk Yabu Haina Kokomigi Convener KH Atovanna Pondo Craig Katan Haikibida Miam Todo Adumari Lena Manipuri governor na apology to Gadabani Haibukola Loinana Miam hope the governor get them na Lakpiraga Miam Puna Konjang Asi Sanchin Minasi Masiga Loinana Makai the Libiriba Miamna Makoi gi Lekai Lambis in the Toroktuna sit in protest Maira rally mass protest human chen Sembi Kongjang Yauna district labor Miamna from Aduki disease in the Sangduna Governor Todo Aduga Lena apology to Gadabani Haiba demands in Yawa memorandum sing summit to view Loinana Miam Matota Tok in the Kokomika Pau Ponduna Makata Kongjang sing labelated the Sanchin Minashi Manipuri governors Security Advisor, Chief Secretary Amasung, DGP gi mathakta miyamna taliba demand sing asi phangdriba fawba leptuna khongjang changsin minashi India government ki makai dagi su thodok asi mathau karam thokibano haibagi chapchaba explanation ama miyamda pigedabani thodok aduga mari leinana lauthokiba inquiry commission adu chatnaba yaroi haina phondokhi Polity, socio-cultural sentiment amadi lebasi ki value khangdaba mi singna lebasi mapu sarga lenga paiba sina maram oiraga masi ekhona thengnariba awawa singa se masidagi nanthok ngamnaba masidagi kalhobu ngamnaba manipur miyamna hominna kanda hayengi numida sidagi horoga miyamgi khongjang changjang minaba hominna se yaiba wafumsi Sahi ani halaklaba Manipur thokleba irang asida kuki narco terrorist singna jinjak putokadoriba lobi singi lofam singda landa sinduna athingba piba amadi Ngarang su Tinungaida Lomi Singna Lavuk the Low Panaba Hotnaringaida Atingba Piki Batong Condemn to Haina Kokomi Farmers Swingi Kokan Banner Controsum Toyum Midena Pongdrotli Wapamsi Kokomi Kan Banner Amadi official team Amana Tinungaida Yangshinba Oina Survey Amalak Pokong Sata Pundokibani Mahanam Katana Haikibada Pali Balangak Asina Manipurgi Governorship Secretary Amadi Maira Mari Lainaba Department na Lomi Singna Low Uba Yanaba Sinbida Haibasi condemned to it. Isagi Iramda Masida Buffers Don Haina Tamjinduna Lomi Singna Isagi Lofamda Low Uduna Potokpa Gamlakta Sahi and Helakle Handak Sahi Asisu Low Uduna Potokpa Amnaroidra Haina Singnarakle Maitain Low Uba Changhandaba Aduga Low Tangnaba, Jimmy Singi Low na Atingba, Layton Low, Panaba, Honahanba, Yaning Day. 2023 the Kokomina Manipur DGP Chief Secretary Yauna State Level Farmers Monitoring Committee Semduna, Lomi Singna Putoknaba, Kontang, Lokatki, Hausi Amuk Narco Cookie Terrorist Sing, Tengnaba, Namdabagi Monda Labor Laitaba, Pali Balenga Asi, Ikaini. Maramasina Numitrani Manungda State Level Farmers Monitoring Committee revive Tohanduna, Matau Tohanduna, Lomi Singna Potok, Putoknaba, Wanaba Asida, Packet from Tok, Patavok Sing, Packet View, Natragati Kokomi Farmers Wingna, Lomi Singapuna, let me Naduna Hanakinarko, Cookie Terrace Sing, Tena Duna, Low Udana Labor from Sing, Low Panaba, Honaragani, Hike. Kunaibu, Sugumba, Zinjaxi, Putana Amadi, Sugumba Lomi the Totne Peba, Malian the Yam Song, the singer of Amadi, Lomibu, Lomibu,
awang matak ta thangda namthabagi damukta yamna ikaininghay oiba country ma leba ama oi haibase aikoi khallubude ikaiba maramaduna hojik kokomi gi maikai digi thamjing wafamdi hojik megi tang kunmari yore aduna 2025 ki kharibase thabak se haugadorubnina hojik leiriba tongan tongan ba manipur gi Thawal district ki Herok PS ki manung channel laiba Herok part 1 2 3 da ngarang nubdang youth job Herok ki thongmi kaya na rally chatkri rally adu hojik tangdu laita taba lamdam ama oiriba Manipur da thokliba thoningdaba thodok mayam sida pendabagi khongchat ama oina chatkibani khongchat asiga mari leinana youth job Herok ki kokan banner ningthaujam loyumba mangangna phongdorkibada haukiba chahi lisingani kurumdoi me ahumdagi haurakkiba irang asi fawba loisindana thamliba asi manungda kari aronba agenda leibagino haina hanglakli Manipur asi India ge state ama nattaba manbagi mityeng ama yengbirabra haina hanglakli loyumbana makhatana haikibada hojik PR manungda Maha Regiment ki personal kana haukiba mek mathoida Manipur gi paumi singna tongba DIPR na thaba MST bus da Manipur thaba adu loktho hairakhiba adubu maikai kaya dagi yaningdaba kholau kaya laklabasu ngasi fawba government da action lowdriba asi manungda aronba agenda kari leibigino haina hanglakli asita sunatna ishagi lamdam da low ujaba changjabada ngakpa ngamdraba Indian security leibagi kanaba leitraba security sing leibagi kanadre hanbi kro haiki aikoi hojik ningai dana leithokpagi matam nate mepum khudingna mutkigadorba ifrup asi kanjanaba apunbagi sakti ama sagatlasi haiki Manipur gidabak bangjil thana chongthokliba lupsing maru oina kokomi amuko fox amadi imagi mairan singba tongan ba lupsingna Lorpo warep khuding makta lamlai assembly constituency ki mayam maira paibi ima sing club ki youth mayam loinana khul puriba alaman khuding makna chokthaba amadi ninghanaba laitana saruk yabiyo haina political activist sapam kanglai falna pangdorli nongada laiba bahaki yumda pangthokpa pawing pham amada mahakna makhatar duna hai hojik nohonana tholakliba sarangna phim haibadi Manipur manungda Manipur thaba Tinglakpadagi oirakliba miyamgi ihau asi lamlai maikai gisu gwaltabi khulda thokiba thodok asida aikoi lamlai assembly constituency gi miyamna haina singna khong thangba amadi lup khuding makna lorpa warep ta mafung phana sogotpa mathau tai lamlai assembly constituency gi miyamna maitai masel hunabada natraga political party amana amabu hunaduna ngangba Sainabada Yaksloishi amadi puning thawaloishi lamlagi nahasing maru oina social media da active oiribasingna asigumba maitai masel hunabagi amadi political party masel hunabagi post amata thagatloishi amadi mina thagalakpa da like comment amadi share tawroishi lamlai maikaina Manipur gi apunbagi haibadi unity in struggle haiba dugi unique oiba example ama oyansi phondoki Yet, Hentokana, Lamlaigi, Ladiba, Red Zone area sing Sidaida, Honazariba, Aduguma Mioya Moina, Mayam the Aina appeal to Sidaida su Soidramaki, Wakal Kantabigani, Lokshin Bigani having it Hazabado, Mayam the Roibo in the Tanzari, Punong Putagachari. World Schizophrenia Day 2025 term Regional Institute of Medical Sciences Imphal Department of Psychiatry in Sindana rethink the level reclaim the story haiba hiramda pangthokri from aduda RIMS Imphal Department of Psychiatry gi Senior Professor Dr. R.K. Lenin Department adumaki Head of Department Dr. S. Gojendra amadi Clinical Psychology Department gi Head of Department Dr. Samita Enjina Toan Bahiram Singda Wangangki From Aduga Mari Lenina RIMS Imphal Department of Psychiatry ki Senior Professor Dr. R.K. Lenin na Pongdorukpada Lamdam Asida Laiba Mioiba Kharadi Puning Wakal gi Oiba Laina na Matam Kharat Naramlaga Fakhiba Kaya Amasu Yawi Loinana Anaba Khara Makhaidi Matam Sangna Layang Labasu Layang Drabasu Naduna Laiba Laina Makhal Kaya Amasu Lai Adum Oinabak Aikhoida Narakliba Laina Adum Matam Sana Kari Laina no Khandoktuna Thuna Layang Hoba Tarabadi Miyamna
hingnariba punsi asigumna hingbangami amaromda BP wangba mioi kaya ama aikoi gi lekai da leiba thengnari adum oinamak makoina hidak langthak phajana saduna leirabadi laina asina nare haiba aikoina khangbangam asigumna secretary na naraba mioi singasu safam thokpa hidak langthak ningthina charabadi laina asina nare haiba miyamna khangbangam masida natana laina asina naraba doctor kaya amanasu sangnai hidak chaduna laina asina naraba mioi kaya amasu layengli haina phongloki Relik mai pangnare atama badati lai gi tin gi ni lai ungna badagi ni aduga koi gi mi da simjan mani aduga nuksida da badagi egoi da kapsin mani haidana khanna bana marol ma ko da seng na makti hungji Padmaratna English School Kakching Namit Hum Satakadaba Annual Literary Meet 2025 Nasidagi School Asigi Auditorium da Hodokre Hodopagi Thorom da School Asigi Managing Committee gi Hanagi Vice President Morangthem Mukund School Asigi Principal Thokchom Jiten Vice Principal Naurem Kunje Devi School Managing Committee gi Vice President Morangthem Projen Treasurer Katrimayum Samarendro Atai Member Singh Morangthem Jayanta Thonawjam Sundarna Dais da Fonki School Asigi Founder Slam Khetragi Mafamda Haikat Lekat Tamduna Hodoki Thorum Asida Mahiroi Singhi Jagoi Isai Saireng Tiba Yoga Amadi the Impact of Artificial Intelligence on Education Haiba Hiram da Symposium Competition Singba Makal Mathelgi Thorum Kayada Athoi Ehen Tanagadir Ngasi Hodokpa Namitta Mumbai da Pangthokkiba National Science Seminar da Manipur gi Mahut Sinduna Saruk Yaruba Aduga Bosemna Lowa High School Living Certificate Examination 2025 da School Asigi Topper Oibudunatana Kakching District ki Topper Singi Manung Salamgani Haina Thajanariba Kakching Chumnang Lekai Lebak Lei Gas Opposite Parengdagi Sanjay Wangjamcha Amadi Kumam Ronibalagi Machanupi Sruti Wangjambusu Harau Taramna Oktuna Selgi Mana Piduna Poning Thawat Kre Hari The Regional Fellowship for Peace RFOP Manipur Sinduna Namit Ninsa Tagadaba Non-Violence Training Program Asi Manipur Press Club Ta Hodokre The Ning Hodokpui Thorum Aduda DMU gi Hanagi Vice Professor Dr. N. Rajmohan The Regional Fellowship for Peace ki President Sanabam Raghumani Senior Journalist Jambem Laba Amadi Associate Professor Dr. Deven Basaspati Mayum Sarvana Mathang Sina Athoy Mithung Thorumapu Amadi Akhanaba Mithunglen Oida Saruk Yaki Pangthok Liba Training Program Asigi Matangda The Regional Fellowship of Peace ki President Sanabam Raghumani na Hai Landam Assistant Non-State Actor na Thohan Violence Tagi State Actors Singna Hena Violence Thohan Bagi Mami Chong Tari Landam Assistant Thok Liba Violence Si Matau Karamna Hantahan Gadagi Amadi Violence Yaudana Hiram Kuding Maki Pandam Pangnanaba Hotnabagi Wakalon the training Asi Pangthok Pani Pongdoki Asi training Ahobanamita Physiology and Principles of Non-Violence on the themes of non-harm, empathy and self-discipline Haiba Hiram the DMU gi Hanagi BC Professor Dr. N. Rajmohana lecture Piki Bugaloinana The Power of Words Haina Mingthon Ba Drama Amasu Utki Training Program Asida Punna Mioi Kuntra Yari Expect of that day when you were already non-violence services more active than violence. Non-violence services was seeing Matin Kapana, I don't think Tampagilan can use in my pocket. Mahila Kabyamans Manipur Sinduna Taramarak Suba Kabi Samelan Saidinava Gitorum Nasi Kwakatel Marang Puriel Lekai Leba Dasuyali Hall Pantokre Thorum Aduda Red Plate Manipur Legal Advisor Oina Thopuriba Amadi Retired District Session Judge Aribam Nautunesori Mahila Kabyamans Manipur President Dr. K.S. Subadani Amadi Assistant Director Sports Authority of India Northeast Region Center Takil Dal Hana Thopuramba Laisram Mamtombina Atho Mitunglen Oin Saruk Yakiba Loinana Red Plate Manipur gi Legal Advisor Oina Thopuriba Amadi Retired District and Session Judge Aribam Sorina
फोंडोक रखपदा मैतै अखोई लिंगजेल मानदे अमना आई लीडर नि अमनसु आई लीडर नि हाइदुना आइना तौरिबा असिना सुमले हाइबगी राइट असि खक्तनी मकोइना खल्लिबा असिदी वाइको कल्चर हाइबा अदु ओइरे अखोइ मसेल लीडरशिप तानदुना लैबना मरम ओइरगा अमत ओइबगी सक्तम असि मांगथरकपना अखोइ असि पांगल सोनबा हाइबदु ओइरे मरम असिना अखोइना हाइबा वा कनाना तागनी पांगल सोलकपगी खुदोंग साबा असि लौदुना अखोइगी मायोक्ता लैरिबा सिंगना खुदोंग साबा लौरकपा हाइबा असि मसाना ताबनी हाइना फोंडोखी Manipur Mountaineering and Trekking Association Mamtagi Manglan asi Chingkab Kaknate Lebaki Thodang Suruk Yavani Haina Mamtagi Secretary Atom Surchandrana Fondokre Wapam Singasi Minutong the Leba MMTA Complex Youth Development through Adventure Sports Cyber Hiramda Manipur Mountaineering and Trekking Association Mamtagi 12th Anniversary of Northeast Mount Everest Summit Celebration Amadi Symposium on Adventure Sports ki Tharunga Marilena Wapam Asi Mamtagi Secretary Atom Surchandrana Phongdokhibani Thorum Aduda Mamtagi Founder Member W Syamananda Sapam Santikumar KS Bedmani NCC ki Senior Member Mutum Jamini Amadi MMTA gi Founder Member Sakpram Basantana Atoy Mitunglan Sing Oina Saruk Yaki Atom Surchandrana Makhak Tarduna MMTA Asi Kumda Lising Sapan Marfuda Sapong Lakibani Singaroik Amadi Sanaroi Ama Oina Masida Yauribam Pung Kuding Magna Olympic Tasruk Yaduna Gold Medal Lorok Amadi Mount Everest ki Zinkaba Ngamba Asini MMTA gi Founder Ama Oina RK Ranendra Zidna Kumda Lising Sapan Marfuma Toida Mount Everest Kaba Ngamnana Bapandam Thamduna Sahi Aduda My Park Trabasu MMTA Northeast Council ki Midjeng Makada Project Ama Thaduna Northeast ki State Singi Oiba Mount Everest Kaba Ngamki Hojikti MMTA ki Sanaroi Singna Mount Everest Asi Matang Kaba Ngamle Haiki Manipur State Commission for Scheduled Tribes MSC Estina Lamkang Kurchuk Now Kunpun Lamkang Students Union ga punna samnaduna Land Laws of the Hill Areas ki matang da nomagi oiba awareness program ama ngasi Chandel District ki manungchan na leiba Lengangching Village Community Hall pangthokre awareness program adu hodopagi thoram da Manipur State Commission for Scheduled Tribe Chairperson Tuingai Matthew Rongmai DC Chandel ki BO SDC Promilata Monsang Wangler, Manipur State Commission for Scheduled Tribe ki member Sankil Shatanghamna special guest sing oike Chandel District Laiban Naga Tribe Singi Apunba Bodi Ama Oiriba Chandel Naga People's Organization CNPO ki President Dilbung Thamdok Francis Ate member sing Western Lamkang Amadi Eastern Lamkang Village Chief Sing Religious Leader Sing Mahiro Singh, Khunja Singh Asaruk Yakiba Ngasiki Awareness Program Aduda Manipur State Commission for Scheduled Tribes ki Investigation Team ki Chairman Advocate Daniel Ramson Amadi CAF Amadi PD ki Councillor Advance Laivon Robert na Resource Person Singh Oina Wangangki Delhi the COVID-19 ki active case kolum doi confirm to rehaina Health Minister Dr. Pankaj Singh na phongdoki patient ahum kakti private hospital sing da admit tokre atai gi na kup na yengchili patient sing adu Delhi dagira natraga Delhi gi mapan dagira haibadu yengchin gani mipai ningai oide haiki minister na makhata na phongdoki da case sing thengnana ba hospital sing na sem saduna leire masigi matang da medical superintendent sing ga wari sanare senior officials sing na Hospital sing da nungtigi chatune yangchili hospital sing da oxygen amasung oximeter sing thamduna sem saduna leirabani government amasung private hospital sing na matik chawa phamung sing amasung oxygen supply taunana ba hidak amasung vaccine sing thamnana ba state health department na order amasu pikri hai Israel na air strike torokpada Gaza da leiba doctor amagi yum da panki Khan Yunis City the Labour
doctor aduna thabak toriba hospital adugi angang mapal sire hari Nurses hospital da haikibada doctor Ala al Nazar gi angang amaga mapuroi ga busu soki hospital adu thabak tawba Grammy Groom ko wa British surgeon amana phondok kibda sahi taramatoi suraba nupamasa ama mahakna operation tauki Hamas na chalaiba health ministry gi doctor na thadorpa video amada BBC na verified tawba maina saklaba apikpa angang sing adu airstrike na soon krama pham sing dagi thangdorpa ulli thodo adu maramda BBC na Israel gi lanmi da comment pinanaba hairbuda hokyu matam kharasida Gaza da target tawduna airstrike chama hena attack chathakre health ministry na phondok kibada hokyu pungkun mari da Israeli airstrike ta yamdrabada mi humramari hatkre sanabagi pau Salibata sige megi tang taramapan dagi kunmari fawa numit tarukni subna Gokhala Beach diuda chathariba first Kelo India Beach Games 2025 ta Manipur gi pancake silat sanro singna gold mari silver ahum amadi bronze ani punna medal mapal loduna nupa amadi nupi gi team animakna first runners up ki title animak lobungam kre ngasi sanakiba 65 to 70 kg weight category ki tending male final da Manipur ki Yumnam Ranjan Jek kg salik ki makutta maiti hoduna silver medal phangkre chathariba games asida Manipur ki oina pancake silat amadi sepak takraw ki nupa amadi nupi ki sanarishingna saru yabaga loinana sepak takraw da gold ama silver ani amadi bronze ama lawba ngamkhibani games asida Manipur na gold manga silver taruk bronze ahum puna medal taramari logduna overall team champion lawba ngamkhibaga loinana Maharashtra da gold manga silver manga amadi bronze tara puna medal kul logduna second position takre panbayabadi games asida masana taruk beach sepak takraw beach volleyball beach kawadi beach soccer beach pancake salad amadi si swimming masana singda indagi tongan state singna saruk yaduna athoi hen tanabada Manipur gi oina sepak takraw amadi pancake salad masana anida saruk yaduna Manipur na ahanba mafam kanduna overall team champion title lowa ngamkhibani Sheikh Babu Masa Memorial Trust na sponsor tawduna amadi All Manipur Football Association na sinduna punna team taranipana saruk yaduna Lamlong Artificial Turf Ground chathariba ani suba Premier League 2025-26 ke ngasigi match da DMRA o awang sekmai amadi UCFC Chanjel anina sanakiba match aduda UCFC Chanjel na DMRA o awang sekmai panjal ahum amada maithio piki loinan league asigi hayangi match oina nungthil pung tarani thoi makhai taba matamda amofa barang amadi IYFC Imphal na ahanba match sanaraba matung ani suba match oina nungthil gi pung ahum taba matamda M khabam lomkhai amadi Nisa Thamaiban ani lamba atawnaragani hairi aroibada maropa muhanna Mari suba Mahar Regiment tawkiba thongbu yanangdaba phongdoktuna human chain semba yauna rally chatnaki World Schizophrenia Day 2025 ki thorom Rims ta pangthokre amasung Delhi da COVID-19 ki kendoi confirm tawkre ngasigidamakta di PAODAM pijaba matang asida losinjare medang tabir bu khoi punokpu amuka hanna khurumjari